Akispani Imphal Nolini Devi na pau pajari ahanbada maruiba pau Manipura COVID-19 laizat ki phibam phagalakpa udri ngarangchu mioi changma kuncha nipan nauna positive oiki taratare na sikhi Mukhyamantri Nongthombam Birena Senapati Ukhrul amasung Tamenglongda hauji oiriba COVID-19 gi phibam hakthengna na yangsinkhre amesung leibak asida COVID-19 dagi naba phagalakpa ki chang sada marphuni pan dasmik ahum yore Leibak asida COVID-19 ki laizat amuk hana sandorakliba asigi giyanglaga cheksinba watpagi thawungsing tokpina bahajari COVID taki ngakthoknaba cheksil thawrang khudingmak ngakna chatpiyu aduga ahanba dose ki vaccine kapkhraba mioisingna matam chana anisuba dose ki vaccine kapthokpiyu asoyangam thoktanaba makhada hajariba niyamsing asi ngakna chatpiyu face mask uppiyu social distancing ngakna amaga phuitaruk lapna leibiyu maimit amadi khutsa toina hamdoktuna tarutanana thambiyu COVID-19 dagi ngakthoknaba tangai phadaba chana kanglon sing ngakna chatpinaba tamkhul saisakpa thangmaiso singlaina apil tawratuna hai Miyamuk thangmaiso singlaina khurjari nusisaraba irecha sing tamthiraba COVID-19 laijatagi kanjanabagi tamak akhoi muka hana sectionbagi kirep lominarsi face mask soidan uppiyu mi amaga gi marakta puttar lapna lebiyu hand sanitizer sinabiyu hand wash natraga sabun sinatna khut sa singna hambiyu laijat asidagi ngakthoknaba matam-matamgi lenga piba tangai phadaba chatna kanglon sing akhoi khudingmakna nga na chatminasi cheksanba haibasina laijat asi changhandanabagi khwaidagi pharaba pambeni mayamu amuka hana khunjari Manipura COVID-19 laizat ki phibam phagalakpa udri ngarangchu mioi changma kunchani pan nauna positive oiki taratare na sikhi COVID-19 common control room na ngarang numidang thokiba jerol amata hai positive oidabasing adugi manungta Imphal West na khwaidagi wangna chani ani yaudi aduga Imphal East dagi sama humpumari Ukhrul dagi kunchani pan Bisnupur dagi kunmathoi Thobal dagi taranipan Kakjing dagi taranithoi Chandel amasung Tengnopal dagi manga Tamenglong amasung None dagi mari Senapati dagi nipan Jiribam amasung Kangpokpi dagi tare yaudi Laikhidraba mioi taret adu Imphal East amasung Imphal West dagi tare Kakjing Bisnupur amasung Thobal dagi amamamni Hairiba matam asida mioi chatuk taramathoi leina asina nabadagi phagalakhi Raja sida hauji apunba positive case lising ni phumari chatuk kuntaret yore masigi manungda mioi lising kuntha tare chamli humputara nipan naba phakre Laichet asidagi laikhidaba apunba masigna satset manga sukre naba phagalapagi sangsada marphu hundoi dasnik mapan nipani hauji active case lising taru chamli ni phumari leiri Haukiba pung kunmari da D type oxygen cylinder lising amachahum kulhundoi amasung B type oxygen cylinder Jamri marphu tara manga raija sigi tungan da health facilities sing da phanganki Hauji phawpata raija sigi oina vaccine kapkiba apunba masing lak ahum lising nipu manga satuk tara nipan chure Mukhyamantri Nongthombam Birena ngarang Senapati Ukhrul amasung Tamenglongda hauji oiriba COVID-19 gi phibam hakthengna na yangsinkhre Senapati amasung Tamenglong district headquarters sing da pangthokpa mifam sing da mantri sing MLA sing DCSD CMO amasung civil society organization kaya ki nihut sing saruk yaki Raija sing asida COVID laizat mapung phana laksin bangamna ba makhatana akan ba thabak laukhat minana basu mifamadu da khanaki Ukhrul ki mini secretary ta pangthokpa hanna yangsinba ki mifamda Ukhrul jila da laizat asigi hauji oriba phibam ki matang da kunak khanaki mifamadu da jila atuki makok thongba officer sing saruk yaki Laichet asi lakshin bangamna bakkan na honaba amasung medical oxygen gi awat pala hintana bagi matang daso mifamadu rakhanaki Raija gi leu singu mantri oinam lukhoina D type oxygen cylinder nipu Mukhyamantri gi COVID-19 relief fund da mating pakre Oxygen cylinder singadu Mukhyamantri gi health advisor Dr. Sapam Ranjan gi kutang da khusinaki khusinna bagi thauram adura sri lukhoina hai Laichet asi thengna bada sarkar khakta da ingthokpa jumloi Miyam hubna COVID-19 gi sana kangon singa na chatmina duna honna minaraba matamda ta laichet asi maitiba piba ngongwani
WHO ICMR amadi lengak na piri ba tangay phadaba chana kangnon singak na chatmina si haina so mantri na apil tokhi government khata da inthok pasu yaroi sakar khata na su masi mai chi bi ba ngamoy khoi punamak leiriba manipur ki praja sing tamda leiriba khoi punamak na aruina gyan taminaba akhanga he singna expert singna akhoi da piri poktak mayam sing se akhoi na masi yamna mamutana khangba loina na masi akhoi na phajana inna ngak na chatpa na tana di khoi upai leiroi ada hairiba sigi SOP sing protocol sing se khoi ngak min na raga khoi sigumba covid laina lai se tan thirba laina se mai thiba piba ngamgani COVID-19 की वैक्सीन का पयारबा मियोय खुदिंग मकना सुखसोय सोयदना वैक्सीन का थोकनाबा MLA आइसिंगो ना अपील तौरी सेगमाई केंद्र की मनुंगदा लेबा फायेंग कंगजुब खडंग न्यू मार्केट अमसुंग सेगमाई मिल पद्मा स्कूल दा COVID-19 की RAT मोबाइल टेस्ट तौबगी थौरम यंगसिन बचतपदा श्री डिंगो ना हाई लाइसेट असि थिंगना बहोनाबदा लेकाक न पीरिबा चना कंगनोन सिंग ngakna चटमिनाबा तंगाई फदे लाइसेट असि थिंगनाबदा क्लब नुपी लुप सिंग अमदि सिविल सोसाइटी ऑर्गेनाइजेशन सिंग की चावरबा थौदांग लै लोकसभा की MP डॉक्टर RK रंजन अमसुंग महासंगठन मंत्री अभय कुमार गिरी नंगरांग इम्फाल वेस्ट की BJP खुरकुल सेगमाई मंडल द चटुना कोविड वॉरियर्स कमिटी सेगमाई की मेंबर सिंग द चाना थंगबा पोलम सिंग अमदि कोविड लाइसेट थिंगनाबदा चंगबा पोलम सिंग मतेंग पांखी खोंगसेदा तुदा MLA आइस डिंगो अमसुंग BJP इम्फाल वेस्ट की प्रेसिडेंट PS फोनी मितै सरुक याखी ताबिरिबा पावसी आकाशवाणी इम्फाल दगिनी लेबाक असिदा हौजिक फावबदा COVID-19 की वैक्सीन डोज कोटी 18 लाख हुंफु हेना कापख्रे हक्सेल मंत्रालयना हाई हौकिबा पुंग कुनमदिदा मियोय लाख अनि लिसिंग कुनिथोय नौना COVID-19 पॉजिटिव ओइदुना अपुनबा पॉजिटिव केस कोटी अनि लाख हुंफु तरे थेले हाइरिबा मतम असिदा लेना असिना नाबा मियोय लाख अहुम लिसिंग अनि हेना नाबा फगलखी मसी थारगा हौजिक फावबदा नाबा फगलखीबा अपुनबा मसिंग कोटी अनि लाख 53 लिसिंग कुनिपान हेले नाबा फगलपगी जांगसाद मरफुनिपान दशमिक अहुमनी इम्फाल दंगसी फोंबा पाउसे सिंगी मरुइबा पाउसिंगी दमक हौजिक ngangom kiran leire kiran thagachari nolini imphal ngasi phonga pause singda maruina phonariba pau khara panba tarabadi chief minister na chingi district ahum da satuna covid laisut thengnabagi phibam yangshin kiba masung covid-19 gi mari laina batai pau sing asini haibatai naharol gi thaudangda CM na chingi district ahum da covid ki phibam yangshin kre miyangi punsik kanna ba ngam thak to honagani haiba chief minister gi wafum na ahan headline tori sanale bakta ukrul senapati amasung tamenglong da CM na haktheng nana satuna covid review tawkre chingda covid thengnana bagi masak walhalloi haba pauna ahan headline tori isel express ta CM na ching district ahum da satuna covid thengnana ba thausil singyang sinkre mioi lisingani chatruk test tawbuda chonga kunthani pa nongno positive ore taratret laikhidre haina ahan headline tori irei bakta napi manga yaungna mioi taratret sikre asiba masing chatrit subna manga yaukre nongno mioi chonga kunthani pan positive ore haina ahan headline tori Pona from that CM na ukrul senapati amasung tamenglong da satuna covid laisut ki film sing yang chelure haba pauna line Pripaki acting chairman amasung organization secretary yaungna mi ahum lambi ki accident lai khidra haba pau amasu pau sia sigani shu headline tori Sangai Express Manipuri da covid-19 da chief minister Singi district ahum ki film yang sin kre haina ahan headline tori Huyal lan pau da chana thana polam sing laiba phangnarak tre khara phangna wasu mamaldi atya pakna wangle haina ahan headline tori Sangai Express English ta National Highway Yankai Humdoi da Sariba Makru amasung Barak Thong Sabagi Thabak kanna sathari haina photo kona na headline tori People's Chronicle da Chief Minister na Singi Jila Singi COVID ki phibam yangsin kre darkar leba mateng sing pi gan haina thajo pi kre haba pauna headline tori Imphal Free Press ta CM na Singi Jila Singi satuna COVID laisat thengna bagi phibam yangsin kre haina ahan headline tori Morning Bell da COVID na laikhidaba mi taratret ki manungda sahini phugi makhat leba mi mari yauri nom khakta da nawo kes sanga kunthani pan thengna ki haina ahan headline tori nolini thagachari kiran loisilakpada COVID-19 da ginga thoknaba face mask suppa phutaruk lapna na leiba khucha amati mai mi tarutana na thamba haiba achamba thong ahum asi ngakna chatpinaba amukhana ningsingdari aroibada maroiba pau amukhana Manipura COVID-19 laichat ki phibam phagalakpa udre ngarangju mioi changwa kunthani pan nongna positive oiki taratari na siki Mukhyamantri Nongthomba Birena Senapati Ukrul amasung Tamenglongda haudik oiriba COVID-19 ki phibam hakthingna na yengsinkre amachung
लेबाक असिदा कोविड-19 दगी नाबा फगलपगी चांग चादा 34.3 यौदे पाउ लोइजरे।